ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛ ꯀꯟꯗꯤꯁꯟ ꯍꯥꯏꯕ ꯍꯤꯔꯝꯗ ꯍꯥꯎꯔꯩꯕꯤ ꯀꯣꯂꯦꯖꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯋꯥꯔꯛꯁꯣꯞ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯄꯨ ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯇꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯄꯨꯟꯅ ꯈꯟꯅꯕꯅ ꯍꯦꯟꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯑꯣꯜ ꯀꯣꯡꯕ ꯔꯣꯗ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯣꯠ ꯄꯤꯔꯛꯂꯤ꯫ ꯑꯃꯗꯤ ꯂꯥꯜꯍꯧꯂꯨꯞ ꯑꯃꯒꯤ ꯑꯦꯛꯇꯤꯕ ꯃꯦꯝꯕꯔ ꯑꯃ ꯇꯣꯉꯥꯟꯕ ꯅꯣꯡꯃꯩ ꯃꯔꯨ 1,193 ꯑꯃꯗꯤ ꯂꯦꯊꯣꯠ ꯃꯔꯨ 69ꯒ ꯀꯣꯟꯅꯅ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯄꯤꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯡꯗꯣꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯣꯅꯤꯀꯥꯁꯅ ꯁꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛ ꯀꯟꯗꯤꯁꯟ ꯑꯣꯐ ꯗ ꯃꯩꯇꯩ ꯄꯥꯡꯒꯜꯁ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯍꯤꯔꯝꯗ ꯉꯁꯤ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯀꯣꯂꯦꯖꯀꯤ ꯃꯜꯇꯤꯄꯔꯄꯁ ꯍꯣꯜꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯋꯥꯔꯛꯁꯣꯞ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯛꯁꯣꯞ ꯑꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯦꯟꯇꯔ ꯐꯣꯔ ꯁꯣꯁꯤꯑꯦꯜ ꯑꯦꯛꯁꯀ꯭ꯂꯨꯁꯟ ꯑꯦꯟড ꯏꯟꯀ꯭ꯂꯨꯁꯤভ ꯄꯣꯂꯤꯁꯤ CSSEIPꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯃꯣꯍꯝꯃꯗ ꯐꯔꯤꯖꯨꯗꯤꯟ ꯈꯥꯟꯅ engaging political culture of Maitai Pangal with special reference to socio-economic status ki matangda amadi Department of Minority Affairs Government of Manipur ki Deputy Director Muhammad Salahuddin Khana Policies and Programs for Minorities ki matangda wafung kaya thamke Manipur University ki CSSEIP ki Director Professor Naurem Damudarna Moderator oiduna pangtokhiba workshop aduda wangang loising asina tongan ba analytical data sing putoktuna workshop asida serve kyariba miyamda Maitai Pangal singi senmilon ki matangda wafung kaya phongtokhi Thoram aduda Political Science Department MU ke Professor Laishram Rajan CSSEIP MU ke Associate Professor Dr. Thiam Bharat Assistant Professor 𝐶𝐄𝐲𝐬 Center asigi staff sing Manipur University ke Research Scholar sing Lilong Hauraibi College ke Principal amadi Lecturer sing loinana masing yamlaba mahiri singna sarkyaki Houzik oirakliba Manipur ki irang asi loishinaba hotnabada maru oiba thodang loriba CSO singi apunba loop oiriba Kokomina Manipur lengakpu boycott tawduna leibagi mahuta oirakliba phibam sing asi yenglaga lengak katangai fadana Manipur ki tunglam chatta houzik thokliba irang asigumna amuk thoktanaba faminaduna wari sabagi tangai fadaba lei haina All Kongba Road United Clubs Organization Aurukona phongdorakle Wafamasi Akogi Convener Lenin Huidromna Thadorakpa Cherolamada Phongdoladuna Hai Wari Sadaba Yadaba ki tangka kya leiriba sing asi sahodabadagi oirakadaba du khantharaga Kokomina Manipur lengakpu boycott toriba si handokpana chumgane Kokomina athuba matamda lengaka wari sanaduna ꯆꯤꯟꯀꯨꯀꯤ narco terrorist singdagi indigenous group singbu mapungfana ngakthoknaba amadi Firep kya lengakta taksil haunaba government asibu boycott toriba si handokhaningbagi apamba cherol asida phongdorakle Amaromda handak chahigi oina ningol Jacob pangthok pidana basu miyamda appeal tarakle Haukiba thangzan numita lalhowlup amaki active member ama masing yamlaba nongmai maru sing amadi lethot maruga konana Imphal West Police ta fare fabagi thodok adu Moirangkhomgi traffic junction da traffic police na ikoben ama lepnaba khanghanbada lepu yadana namduna thaukhige tawbada traffic police na thatuna khamki kona chingnabadi gari adu check tawbada nongmai maru sing amadi lethot maru sing adu yauramba thengnakhibani hari Miyo adudagi fagalaba polam sing adudi kapayariba 40 mm ki lethot maru humfugani pan 7.62 ki nongmai maru chawngaga humfutara humdoi 5.56 ki maru chaniga mari futara mari amadi 7.62 ki maru chahumga humfutara mapani farba miyo adu fagalaba maru sing aduga konana Imphal Police Station da sinaraba matungda court puthokre amadi police custody da remand pikre hari Imphal East District ke manung chanba takhelgi mafum amada miyamna fubada Maitai Pangal gari driver ama yamna thina sokpadagi hospital da laikanaba ngamdana sikhrei atopa Pangal driver ama amasung Maitai ningol ani soklei Committee on Peaceful Coexistence Manipur ki convener Sajat Buya mayumna thokpa cherolamada paw asi tamladuna hai More da security force ki gari thauba driver ama masagi khonjel thokpa ngamdaba makhai furakhibagi thaudok leiringai cherak asida October 18 da Imphal East ki takhelgi mafum amada Maitai ningol anina Manau nupigi yumdagi sanlarusi haiduna Pangal driver ani nektuna puki Pangal driver ani amadi Maitai ningol ani puna masing yamlaba miyamna kuki gi potloba lakpani habiki maralda tamthina fubiki
अदुबु ngasi Khetri Bengun awang lekai degi Sahir Sana chahi kuntrago humdoi Rasmedi City da laikanaba ngamdana lekhidrei khunai gi mahik oiraba mob culture asigi mayokta puna leminabagi tangai fadaba leire haina churl asina haire Lonana lengang na atubo matamda misi asigi matangda langla langchin putoktuna marale basing atubo matamda logi matung ina charak piyu hairatuna misi asigi matangda changsilakpa khongjang khudingma Committee on Peaceful Coexistence Manipur CPCM na sagokani amadi imung manungi awabadasu sarkyari harakli Me humdagi ngasi fawada thorokliba irang asida irang yaujadaba pangal khunaida chaitheng kya piduna lakli Tengkhang kaya da maral kya thangjin tuna pangal gi sinmi singda fubiba chebiba gi thodok masing thingam dana thokli irang asigit tangkak kaya da tampaki mafam singda maitaina pangal miyam da tongan ba maral kya thangjin tuna itatatana fubiba chebiba amasung gari munbiba gi thodok kya thokli chungdana kukina pangal furaba gi thodok kya laikre haina fongdorakle Ngarang October kun nithoida Nirmalabas High School da hana tamlamba ex Nirmalat sina simduna angam puthok naraga tingbangi polam singyen thokpaki ahum suba tangka kyoina Kawjing district ki wanung chanba tangjeng mangjing da hangba relief camp ta mateng pangkhrei relief camp asida ipuna imung kuntraga tarek ki miyoi chamga kun mapan leire makoi suknu amadi serau degi lanjilakhi ba ngakthani makoi loina maki yum singgu ki mob singna mai thadok pikhrei tingbangi polam sing asi ex Nirmalat kaknatana Atopa miyoi kaya nasu mateng pangbirakpa kitamak ex Nirmalat singna thagatpa fongdorakle Imphal dagi lapna leiba mafam amal oibana leingak amadi atay lup amata dagi mateng yamna fangdabana maram oiraga mafam asida lehori ba lanjanarak miyoi singna yamna wana lehori Lilong judging kaithal dalaiba ning thousand motors na ngasi saknai raba sai sakpa tapta jayantana angamba selgi mating pangkrei selgi mating adu ning thousand motors ki mapu ning thousand sibadata amasong ning thousand motors ki sin misingna tapta jayanta gi naran sana dalaiba yumda hakthengna na chatuna kusinake selgi mating adu maru aina me ahumdagi hokhiba kuki amasong maitai gilan asida imaleba ki damak thawai kraba maitai athoba singi awaba tahorba imung singda sai sakpa tapta jayanta gi taifum amadi Like-minded group ka kusam naraga mateng pang na bathorang toriba aduda ning thousand motors ki maikaidagi angamba mateng atu pang bini haike handaki lan asna maram oiraga awaba tariba miyamda ning thousand motors ki maikaidagi mamangdasu mateng kya pangduna lakle hojik su khun nga pa volunteer sina sizina ba makhal khuding maki makhong mari panba gari sing yarak tabada ning thousand motors na lem na semli Gari sing yarak tabada ning thousand motors na lem na semli makata na su maitay gilay kidraba at hawbas nagi marak tagi kwaidigi hena sothaba imung aduda angamba mating pang na bathorang tori haina su ning thousand motors ki mapu sibadata na fongdorakle taifung di maikadigi ning thousand motors buthagat pa wafong kya su tapta jayanta na fongdorakki Rim samasung Janemski mok singda leriba kukigi asi bhauchang sing piu haina Committee on Tribal Unity na haraklibasi hekta piba yaroi makhoina manghan kiba maitegi hauchang sing hana pirakadabani haina segmai esigi hanigi MLA ning thousand birena haikrei ngasi lampel pata leba ex MLA gi quarter da pangthokiba paugi mifam amada wafam asi fongdol aduna birena hai Committee on Tribal Unity kotu na hojik Rim samadi Janemski mok singda leriba kuki singi asi bhauchang sing piu hariba wafam asi yaba ngamloi makhoi gi asi bhauchang piba tarabadi maitegi mangkiba amadi asi bhauchang singa sinagadabani haina achepa wafam thamke kuki militant singa mayum makai maina tumna thadok pikraba mayum leijatraba miyoi kyana changjafam loduna leriba mafam singda lengang na lupa lising amamam piriba asigi mathakta lising ani pibiu haina su birena fongdoke Ngasi pangthokiba paugi mifam adu da sargyakhiba advocate Sam Charana fongdorakpada Manipur da hokiba me ahumdagi hoduna thokliba lan asida Manipur lengang na nakal anigi marakta sangtaina ba hotnabagi mahuta chingda lo ama tamda lo ama chana handuna tongan ba midyengda yenglabra chingna da bangamde chatharakliba lan asna lomi kya lo ubangamdana leidingai chirak asida wana lo uriba mafong kya lo lokpa yaraba matamda hidak kapsenduna manghan takhaliba asi lengang ne yengsinbiu haina su Sam Charana appeal tawke Hokiba me kun nipanda suknu da lan yaw budget kibadagi thiba khangdana pangong na mahut sinduna poloi khraba suknu awang mandop lekai dagi ngangom navy apokpa ngangom sana khompa mati apokpi ngangom ongbi ahan bigi yumda GMF Australia South Korea ga diamond donors samdi diamond TV khongzom yengbiba kayagi matenga loinana
अथौबा ngangom नेवी की इमुंगदा लुपा लिसिंग निंफु तेंगबांग पिख्रे तेंगबांग खोंगचुट अदुदा मैतै नोंसा की टीम पद्मश्री अवार्डी अमदी सीआरपीएफ की सेकंड कमांडेंट नामैरापम कुंजरानी अमसुंग वांखैरापम नंदिनी यावना डायमंड डोनर्स की मेंबर सिंग सर्व याखी तेंगबांग पी बचटपगी खोंगचुट अदुगा मरी लेनना डायमंड टीवी खोंगजोम की एमडी जेम्स हैक्रुजमना हाइखिबदा मणिपुर की ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯕꯅ ꯉꯁꯤ ꯐꯥꯎꯕ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯊꯧꯗꯣꯛ ꯑꯁꯤ ꯇꯥꯔꯨꯕ ꯈꯪꯂꯨꯕ ꯈꯔꯅ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯁꯤꯕꯤꯑꯥꯏꯗ ꯅꯠꯇ꯭ꯔꯒ NIAꯗ ꯊꯤꯖꯤꯟꯍꯟꯕꯤꯕ ꯄꯥꯝꯂꯦ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ कुकी टेररिस्टना हौखिबा अगस्त 5 क्वाक्टादा लेबा युमदा चंगसिलक्लगा तुमलिंगैदा इमुंग अमगी मियोय अहुम तमथिना हातोकपीख्रबा सिंग अदुगी हिंगहौरिबा हौजिकना बिष्णुपुर मंदिंग लेकाई वार्ड नंबर 6 दा लेरिबा इमुंग मनुंगी मियोय सिंगदा सेल अमसुंग ब्लैंकेट पिदुना मणिपुर इंडस्ट्रीज यूनियन ना तेंगबांगख्रै लोनना मखा तारकपोइना लांजेनदुना वांगु अहलुप मयाय लेकाई कम्युनिटी हॉल दा हांगलिबा रिलीफ कैंप ता लेबा मियोय हुंफुतरा मरी दसु सेल अमसुंग ब्लैंकेट सिंग येंथोके तेंगबांग असी यूनियन असना लो अवा अना तारबा मियोय बगी मिनुंग सिगी येंगदुना यूनियन असिगी मेंबर सिंगना सेल खाइनरगा तेंगबांग पिबगी थबक असी चथखिबनी हाइना मखातानसु पांगबयाबा मतेंग पांगनी हारि दिल्ली द बेस्ट तोबा मैतै हेरिटेज वेलफेयर फाउंडेशन ngasi कक्चिन डिस्ट्रिक्ट की अलंग खांगपोकपी मयाई मानदोप ता हांगलिबा रिलीफ सेंटर अमसुंग थोंजाव मनिंग चिंग दा हांगबा रिलीफ सेंटर दा हाक्थेना चतुना ब्लैंकेट यावना चाना थकना पोलम अमसुंग कांग हिदांगना चिंगबा पोलम सिंग मतेंग पांगख्रै हारिबा रिलीफ सेंटर अनि अदुदा मरु ओइना सेरौ सुकनु तांगजेंग खुंजाव अमसुंग नापतना चिंगबा खुनसिंगी अवाबा तारबा मियोय सिंग चंगजफम लौरगा लेरि हौखिबा मे 19 दा कुकी सिंगना खुनसिंग असिदा लांदारक्लगा युमकै क्या पाक्तकना मै थाबदा नतना सेरौदगी चटपा ngamdraba hanubi ama fawba hingna mai thaduna hatpi khibani ngasigi mateng pangba du tasar yaraduna maitai heritage welfare foundation gi member konjangmam sarmana hai me ahum dagi haurakhiba furup anigi ungkhatna ba asina maram oiraga awaba taraba maitai ijulinaw singda MHWF na leptana mateng pangduna lakpaki saruk ama oina hojing ningtham tha chonglakpa asiga iroinana relief center da leriba halsing nupi amadi angang singda ayingba ngangthokna ba blanket sing yauna atay polam sing mateng pangjabani makhatanasu mateng pangkhigani haiba wafam thambaga loinana hojik thokliba lal asi India amasung Manipur lengangna athuba matamda waroisina makpurakna ba hona biu haike elang khangpopi ki relief center da lerambi seraudagi memi kobi victim amana MHWF ki tengbang adubu thagat pa wafum kya thambaga loinana lanjina duna leriba makhoi masa masagi yumda hanaba lengangna sinbiu haiba wafam su thamke Low lok paloiraba matung ningtham mana masing amadi maru marang thaduna lomi singna pothok hena puthokna bagi matangda Directorate of Extension Education Central Agriculture University Imphal All Manipur Progressive Farmers Association Kanglaipak Progressive Farmers Association Lomi Sinmi Apunbalop Loyalam Apunbal Lomi Lop Lomi Yaifalop amadi Irabot Foundation Manipur ga khusam naduna Lamphel de leba Directorate of Extension Education Central Agriculture University Imphal gi conference hall da nongmagi oiba training program ama ngasi pangthokhrei training program aduga mari lenana extension education kaw gi director professor PH Ranjit na phongdokhibada lomi singna ningtham maru marang amadi mana masing sing asi thaduna hena senthok leina ba khonasi amadi lomi singna makhoina thariba polam sing adu matamga chana ba pambai sisinaraga Thaduna pothok hena puthokna bagi damak training program asi pangthokpani haike Thoramaduga mari lenana kokomi farmers wing gi convener 𝐃𝐄𝐈𝐎 phongdokhibada lomi singna chungya da lorok matam loiraga hangduna leriba mafum singda rabi crop sing thaduna arembada lam manghalagumse low uba yadana leriba mafum singda su kari karamba mana masing sing thaba yagani haiba akhang ai singa tanaduna pothok hena puthokna bahona si haike Punjab National Bank ki makhada 𝐶𝐄𝐯 ITI campus da leiba Rural Self Employment Training Institute RSETI na hojik Manipur da thokliba charang na ba asina maram oiduna relief camp sing da changja form loduna leriba mioi sing da makeup li wa amadi kauna na saba potok sing yauna tongan ba hiram sing da training piduna masana masabu senthok leina ba leptana hotnadi Institute asida Manipur State Livelihood Mission gi State Mission Director N Bandanana haktengna laktuna
ट्रेनीसिंगा ngarang unakhrai thormaduda MSLM gi State Mission Director and Mandanana haikibada RCT scheme gi makhada rural area da leriba mioisingda masana masabu thabak pijanaba tongan ba makhal gi training piduna masa gi senthok lambi amamam leihanna ba khotnabani maakna hai relief camp singda leriba inmates singna sariba makhal kaya gi pochai sing asi Manipur State Livelihood Mission ki makhada exhibition ama pangthoknaba khotnare inmates singna sariba polam sing asi puthokadaba exhibition asida mai paknaba miyamna 𝐍𝐶𝐈𝐎 haina phongdorake Haukiba inisngani kungi December 18 da Manjeri University ki assistant professor ki post Marifu Nipan ki interview ki exam atuba matamda haidokpiu haina interview asida 𝐍𝐶𝐈𝐎 Laishram Srubalana Fongdokre ofam asingarang DMU assistant professor ki exam da 𝐍𝐶𝐈𝐎 singa Manipur Press Club da paumi singa unabada Fongdokibane mangna makataraduna DMU ki assistant professor ki interview inisngani kunma thoigi September da pangtokraba matungda ngasi fawba haidoktuna thamba asi laibak thibani lonna laibak asigi academic contribution torakadaba naha sigi matam manghanba yaningde exam thariba sangi manungda so S bar oigadaba yaurakpana maram oiraga athuba matamda lengangna haidoktuna thamliba interview gi result asi haidokpiu haina appeal tawke Lions Club International District 332D gi makhada leba Lions Club of 𝐶𝐄𝐲 Greater na sinduna Director Dream haiba hiramda mahiresingi peace poster contest amanga se Grace Contest Academy 𝐶𝐲 da pangtokhrei contest aduda MMS Genius Academy 𝐶𝐲 Martin Grammar School 𝐶𝐲 Higher Secondary School Padmaratna English School 𝐶𝐲 amasung Grace Contest Academy 𝐶𝐲 dagi mahiroi tara manga na 𝐍𝐶𝐈𝐎 hari Manipur gi Chinggi district singda hayengdagi hoduna October 15 fawba government loisang sing thonglo lagani haina All Naga Student Union Association na Gerald amada fongdorakle Gerald asina hai Manipur da May 3 dagi horaktuna ngasi fawba chotharakliba irang asibu lakshinaba lengangna lokhalakliba thabak sing uba fange adumai namak miyamna thengnariba awaba sing asibu su lengangna khangfam thoi Central amasung state lengangta internet hangdokpinaba amasung government college ki contractor assistant professor lognaba thakiba exam ki result haidokpinaba numit mangani ki matam pituna taksinduna laklabasu ngasi fawba thabak to onthokta asna ahanba khongthang oina warip asi lobani haina Gerald asida pale Gerald asna makha taraduna association asina makhoi gi demand sing asi thabak to onthoktrabadi makhal makha kya gi thabak sing paikhat kani hari Ngarang ayuk tuibongi 𝐾𝐿𝐒 complex da Churachandpur ki Lengpui airport fauduna 𝐼𝐿 fawba jatnaba winger service haudokre hari Winger service asi National Highway 102B gi Guiterota khul Marifutara amadi chinglon kya landuna nungtigi yamdrabada taretagi taranithoi fawba passenger service ngasidagi horagani hari Churachandpur ki Lengpui airport fawba winger bara lising chanipan amadi 𝐼𝐿 fawna lising aniga chahum oigani hari Winger society na tongan ba mafam singda ticket counter su hangdokhrei Winger sing asi Lengpui airport ta numit adugi aroiba plane landing tawdriba fawba mafam aduda leigani hari Mipum khuding mangna helicopter service loba ngamdaba na maram oiraga service asi tawba tangai faraktabadagi tawbani hari hauzik fawbagi oina winger kun manga service tawri amadi passenger gi matung ina gari ani amaka hengatpa yana leiri Inspector General Assam Rifles South na Directorate General Assam Rifles ki makhada higher education ki coaching facilities pinaba pandamda Assam Rifles Center of Educational Excellence ARCEE ama Urkhul District ke Somsaida ngarang Lieutenant General PC Nayar amadi Director General Assam Rifles na hodokhrei RCEE Assam Rifles amasung National Integrity and Educational Development Organization NIEDO ga samnaraga amadi Exist Bank na corporate partner oiduna pangthokpani Center as the medicine ki lamda National Eligibility Cum Entrance Test NEET Thaningba phuruk khudingmaki mahairoi sing maru aina nupi macha singda coaching tobagi khudong chaba pigani hari Center asna mahairoi singda career guidance pibutana tana hiram khudingmakta mateng pangnaba residential coaching facility amani hari Maitei Kuki Pangal amadi naga furuf singi apunba mahairoi kuntraga mangana course asida 𝐍𝐶𝐈𝐎 khankrei Assam Rifles ki Director General amasung mahairoi yauna Mama pa singa wari sanabada mahakna mahairoi singda coaching asigi khudong chaba lauraga career stem naba hotna naba paukta piki bangna mahairoi sing nusi janana amana amaki mateng pangna naba wafam su phongdoke loshilakpada maruiba pausing omhana pijari
Manipurda Maitai Pangalgi socio-economic condition haiba hiramda Haurebi College dan nomi doiba workshop ama pangtokhay. Kokomina Manipur lenga po boycott tawbagi mahuta wari sanaduna tungda hujik leriba irang asi amuhna thoktanaba punna khanaba na hena chungani haina All Kongba Road United Clubs Organization na mot pirakle. Amadi lal holup amagi active member ama tongan ba nomay maru lisniam gachani nifu taruk amadi lethot maru hufugani panga konana Imphal West Police na fare police custody da remand pikray. 𝐂𝐲𝐸 Northeast Window na pijaba Manipuri pau matang asalo sinjare bidang tabiri pamayam pumna mapu amukana kurumjari.